Prime Minister Narendra Modi na Manipur gi laukthoklam liba thabak sing asi mabu oknanaba BJP na thadakiba senfam na hena yamlamgani haina Congress ki MLA and local na maral sirakli. Nongmada pung kungamari mathau tawgadaba amadi CIC ama oibagi chaba facility leiraba Moirangpurel Public Health Center ngasi Health Minister L. Jayanta na sangaduna miyam da sinakre. Kosem amadi Bosem ki chairman na class 10 amadi class 12 ki timetable sing lauthokre. Class 10 ki oina February ki tang kundagi March ki tang 15 fawba class 12 ki na February ki tang kundagi March ki tang 19 fawba pangthoklagani. Sivsena Manipurna Indo-Myanmar Border Framework Agreement amadi Highway Protection Force laihannabagi matangda memorandum ama party asigi National President Anil Desai da pisinkre. Mayam bukrumzari adom ne group impact news ni Irina Thingu jamna hauji pungjas fawbagi maroi pausing mayam da pizari. Prime Minister Narendra Modi gi Manipur khongchata lamdam asigi damak laukthoplam liba thabak sing asi mabu okpada BJP na thadakiba senfamna hena yamlamgani haina Nambol constituency gi MLA and local na maral sirakli. Wafam asing asi Bishnupur district ki Laimapokpam da pangthokiba Laimapokpam Khunpham apunba sanaroi loop lashalgi kungahumdoi suba mapokumon thauramda MLA na haikibani MLA local na makhata na haikibada chahi marida Manipur da ahum lak lakhiba Prime Minister Narendra Modi gi khongchatna Manipur gi miyam da kanaba amata piba ngamtre ngarangsu Manipur miyam gi yaifagadaba project khara soidana laukthok piramgani haibagi thajaba amaga loinana miyamna hapta kangjebungda lakhibani adubu Prime Minister na achauba thabak laukthokpagi mahutta zila parisad amana tawgadaba thabak khara tauramlaga hanki masigi mathakta Congress na miyam gidamak khalaga hangkiba wahang singi paukum ama phawba piramdre amaromda Chief Minister Nongthombam Birenasu yamna tangna Manipur da lakhiba Prime Minister amada lamdam asigi miyam gi oiba chawkha thaurangi thabak haihobagi mahuta Congress Party hunduna leikhiba adu yamna laibak thibani haiki ngasigi lashalgi foundation day adugi manung channa loop asigi asina konba maphamdagi khangatlaba ahal singda khudol piki loinana class 10 amasung class 12 ta first division da pass tawrakiba mahairoi singbusu pungning thaugatpa oina achamba khudol piki aikoi ki prajana asa tawi Sungsoi Sodramaki Prime Minister La Abanina, Aikoida Manipur Karigum Kudon Porkara, Project Kara Skim Kradi, Lauto Maganina, Aikoina, Ninja Bodo Madugi, Ona Tainavda, Karimata Laudana, Sita the Dulai Tabi Project, Marcia Arkeran Visrana, Minister Wadinati, Hogdomani, Foundation Store, Maduki Tabak Surak Baduna, Aikoki Sahitara Mangagi, Adu Blaba Aikoki, Congress, Sasol. Aduga matamadugi UP ke Dr. Manmohan ki matamda projects in 95% na loisalaga thamamabani sarkar abdi continuously aikoina loiramda poto sigi sarkar na loichanba kari sukai de masana loifam su thokpani sidi masana adagi Prime Minister dilaina Union Minister na phauba sanga daba chumdagi state tugi magi cabinet minister na sangar ga yaba sigumba scheme singdo Bharat ki Pradhan Mantri laga sangar pa se aduki mati aikoide jo nongning ba ikai ba so tumak phawi Prime Minister Narendra Modi na Silchar dangarang pangthokiba thoram amada Citizen Safe Amendment Bill 2016 bu Parliament ta athuba matamda pass tawragani haina phongdokhiba dugi mayokta awang nongpoki state singi mahairoi loop singi apunba body oiriba Notice Students Organization Nesona lakliba January ki tang 9 gi ayuk pung 5 dagi nungthil pung 3 fawba notice ki state pumba general strike kaure haina Nesogi cherol amana hairi Sivsena Manipur ki President M. Tombina ngarang party asigi National President Anil Desai amadi Notice State ki Observer Dilip Panekar da demand ahum yauba memorandum ama khutsinakre hairi memorandum aduda yauriba demand sing adudi state asigi hauzi wathok oiriba traditional boundary ki matangda athuba matamda thinthadana survey tauba India government amadi NACN IM ga chathariba framework agreement ki matangda miyam da khanghanba amadi state asigi highway singda National Highway Protection Force Ningthina lehan bani hairi
ꯆꯍꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯍꯤꯜ ꯂꯤꯗꯔꯁ ꯗꯦ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯗ ꯄꯨꯟꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯁꯦꯟꯇꯔ ꯉꯁꯤ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯦꯟꯇꯔ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯑꯣꯟꯈꯠꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯄꯥꯟꯗꯝꯗ ꯔꯨꯇꯤꯟ ꯏꯃ꯭ꯌꯨꯅꯥꯏꯖꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯍꯟꯅꯕ ꯗꯤꯞ ꯐ꯭रीꯖꯔ ꯑꯃꯗꯤ ꯁꯣꯂꯔ ꯄꯦꯅꯦꯜ ꯊꯝꯗꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯍꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ PIC ꯑꯁꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯅꯔꯁꯤꯞ ꯃꯣꯗꯦꯜꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅ ꯀꯣꯔꯄꯣꯔꯦꯠ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯆꯂꯥꯏꯒꯅꯤ꯫ ꯁꯦꯟꯇꯔ ꯑꯁꯤꯗ ꯕꯦꯁꯤꯛ ꯂꯥꯏꯐ ꯁꯄꯣꯔꯠ, ꯀꯥꯔꯗꯤꯌꯦꯛ ꯑꯦꯝꯕꯨꯂꯦꯟꯁ, ꯖꯦꯅꯔꯦꯜ ꯁꯔꯖꯔꯤ, ꯃꯦडिसिन, ऑपरेशन एंड गाइनी, लेबर रूम, एक्सरे, अल्ट्रासाउंड की खुदोंचाब लेबगा लोइनना 24/7 मियामदा सर्विस फंगहनगदौरी। dak leibang amdaba treatment obang amdaba afabu hospital tabang amjadaba kangbu lairaba kangbu singda mar trust area ni hadne piraga sarkar na pakhale be makhli thabuk sing masi yengba kan angpani mioi be go makhli health sector se masi mong tan na kandabi yada mi gudimak nan bi yada lanjang amon changpa kandadi there is no distinction between the private sector and the government sector mioi be gi wakhal mi bi thamoi che masi yaungna thabuk tawba ngamdaba taragadi everything is meaningless art laite miyoiba samaj gi damukta mase pulap pulaga mase si masem du yade aduna aigi kendra da aigi morangpurenda praja singje askumati health care sotare pulap pulaga afabam to bidabi yade aduna chelai makhli local emila inau sham kuma thak tawngamde and every credit goes to him. थौरम अदुदा महूत मिनिस्टर थौनाउजम श्याम कुमार ना हाइकिबदा मोइरांगपुरेल यावना मनाक नकपा फुरुप कयागी मियोइसिंगदा कानाबा पीगदौरिबा हेल्थ असि मपुंग फाना मथौ तौनबा होनबदा मियामगी मतिंग चंगी सेंटर असिदा पुंग कुनगमरी अल्ट्रासाउंड की फैसिलिटी फंगहन्नबा दरकार लेबा मशीन अमदी MRI स्कैन अंड्रो केंद्र अमदी माइकई अदोमदा लेरिबा मियामगी अंगंबा सेल खाइनरगा था अहुमगी मनुंगदा थमगनी। चीफ मिनिस्टर हक्सेलगी तेंगबांग अमदी आयुष्मान भारत की खुदोंचाबा सेंटर असिदा फंगनबा मोबाइल टावर अपग्रेड तौगनी लोइनना मोइरांगपुरेल फाउबगी लंबी असि जनवरी 10 फाउबगी कोइलास थादुना चथोक चसिन तौबदा खुदोंचानबा होटनगनी हाइना मिनिस्टरना फोंदोखी। ngasi nauna sangakiba public health center asi India government ki Ministry of Minority Affairs ki multi sectorial development program MSDP ki senthang makhada sabani। Without cooperation of the general public, government cannot do alone on the infrastructure developments, on the service of the peoples of the Manipur and peoples of the nation. Aduna thamning yaduna kodimuk support to biyo isa na kadim ngasi di aina macha mating panghu me amduna government asi kanano praja gi ni praja asi kanano government ni praja na government se mani kanana aduna government na taina busal sai biya roi praja na pharakan na government ji phadui ne America sa khol log pithimi mani sa khol biya roi America da phang facility do Delhi phang facility do such facility we have to get in this area also sisu phangbatai Imphal ju phangbatai Moirang ju phangbatai Thang ju phangbatai Ukhun ju phangbatai Tamil ju phangbatai Nagaland ju phangbatai loi ji phangakan je khoi ji we human beings our country or universe is developed by yai natriki sakhu yaro adu ne khoi ngasi honajari ba tumiba sangi ba Laibak Sinba Thuna Changsiliba All India Protest Day ngasi Manipur su Indian Medical Association IMA Manipur branch na saruk yaduna chathakre hairiba protest asi India government na chathariba anti people anti poor anti democratic amadi anti federal character oiba thawong ki mathakta chathabani hairi protest asigi manung chana state asigi manung dalaiba doctor amadi health care gi lamda lairiba mioi pumna makna black badge thetuna yaning taba phongdokhi loinana Manipur gi manung dalairiba private hospital amadi क्लिनिक पुनमकदा प्लेकार्ड सिंह थेटकी। लाकदौरिबा 33 सुबा लोकसभा इलेक्शन दा मणिपुर आउटर पार्लियामेंटरी कंस्टिट्युएंसी की मिरेप ओइनबा सेम सारिबा मणिपुर फाइनेंस सर्विस की फाइनेंस ऑफिसर ओइना थौपुरंबा के जेम्स पु तरामना ओक्तुना सखंग माइखंगनबगी थौरम अमंगसी एलांगपोकपी की इबुदौ तेंजा लीला पाखंगबगी संगलेंदा पांगथोखरे थौरम अदु एलांगपोकपी ममांग लेकाइगी मियामना सिंदुना पांगथोखी थौरम अदुगा मरी लेनना के जेम्सना फोंगथोखिबदा मणिपुर आउटर पार्लियामेंटरी कंस्टिट्युएंसी की मनुंग चनबा मफमगी
मियोइसिंगदा बोट थादबा याबगी हक्ति पीरगा कैंडिडेट ओइना चोंगथोकपा याहनद्रिबा असि लोदा लैते चिंगदा खुंदाबा मी मसिंगसु हौजिक्ति पुन्ना लाख निपान हेले मरम अदुना मणिपुरदगी पार्लियामेंटा एमपी मसिंग हेना थागतपा मथौ तारे करिगुंबा एमपी मसिंग हेना थागतपा ngamlabadi स्टेट असि थुना चौखटपदा अचौबा मतिंग ओइगनि हाइना फोंदोखि लोइनाना महाकना मणिपुर की दमक पाइखटकदबा चौखट थौरांग कयासु मियामगी मफमदा फोंदोकलमखि वोट पीरगा लेप यादे तो नियम तो अमता लेते मणिपुर पुरीबा सरकार मयामसिना मदुकुमदो अमतंसु वखन खनबिदे कागरबा मीदुसु आईडी कारबना वाना मुगा कोनर करी कानवरा हाइबन चिंबसि लेबिदि कि मसिसि गसी बोवा 70 पंदा आइबे मिंगा पंजाबदा डॉक्टर नारा यामना हाइसिबा यामना क्वालिटी लेबा मिसाबमनी अदुबो लेप यादबगी कादरे अदुगुबा मिससु हुजिसु नहारबसु यामना थोरखिगनी अदु फारग लेबदे मदु यारो मणिपुर एमपी अहु लेबसि याम दरकारनि लौजिकर चोखत से तारदी एमपी याम लेबे तारदी ngarang numidang yai school hiru han balairakta leiba yumnam basanta koba mioi amagi thongalda bom langsinduna pokhai halamba amadi laikai asimakta da IED bom ama thamlambagi mayokta laikai miyam nangasi wakat mifam phamkhre yai school hiru han balaikai da laikai asigi maira paibi amadi club na sinduna phamkiba wakat mifam aduda mirakta bom gi lang thakpiganu aikhoi santi pami haiba kholau singsu lauki मसागी ममिंग लेफम खंगदबा अमदी मरोल थोकतबी नुपी चौराकना चाही हुंफुगी मथक्ता ओइगदबा नुपी अमा इम्फाल वेस्ट डिस्ट्रिक्ट की नाउरेमथोंग लाइश्रम लैकाइदा लैबा स्वादा ग्रेदा लैरे हाइरिबा मियोय असि कनागुंबना खंगबीबा अमदी मरी मतागी मियोय सिंगना 8974020266 नत्रगा नाउरेमथोंग लाइश्रम लैकाइदा लैबा रूरल हेल्थ ऑर्गेनाइजेशन की जनरल सेक्रेटरी डॉक्टर हैक्रुजम इंद्रमनीदा पाउ पिरकनबा खंगलकली म्यांमार ना निंखा तमखिबागी हुंबुद्रामाथोय सुबा इंडिपेंडेंस डे की थौराम तमु डीसी ऑफिस तंगरांग पांगथोखरे थौराम अदु सरुक यानबा म्यांमार की माइकैदगी बार्टन तौरकपदगी एडीसी मोरेना लुचिंगबा इंडिया की कांगबु अमना सरुक याखी इंडिपेंडेंस डे की थौरामदा सरुक यारुबा एसपी टेंगनोपलना म्यांमार की हुंबुद्रामाथोय सुबा इंडिपेंडेंस डे की थौरामदा इनवाइट तौरक्तुना सरुक याबा फंगहनबा असिना लैबाक अनि की मरक्ता हेना अफबा मरी पुरकपा ओइरगनी हाइना फोंगदोखी सूरज गोरखा की मंगा सुबा JAK राइफल्स अमदी मापन सुबा सेक्टर असम राइफल की टुलीहल बटालियन सिंधुना नोंमगी ओइबा फोटोग्राफी वर्कशॉप अमा नंबोलदा लैबा सेंट जॉन स्कूल दा पांगथोखरे वर्कशॉप अदुदा सरुक याखिबा महिरोइ सिंगदा मणिपुर इमेजेस फोटो क्लब के डायरेक्टर जिनेंद्र माइरेंबम अमसुंग सेक्रेटरी M रंजितना रिसोर्स पर्सन ओइना फोटोग्राफी की मतंगदा पाउता कया पीखी Environmental Information System Hub Manipur Sindhuna ngasi Bishnupur District की Mini Secretariat Labour Conference Hall da Ministry of Environment, Forest and Climate Change na पाइखलकदबा अनोबा प्रोग्राम कयागी मतंगदा स्टेकहोल्डर सिंगी ओइबा मिफम अमा पांगथोखरे मिफम अदुदा बिष्णुपुर डिप्यूटी कमिश्नर पवन यादव सुपरिंटेंडेंट ऑफ पुलिस ऑप्शन सापम अमदी डिस्ट्रिक्ट लेवल ऑफिसर कयाना सरुक याखी Go to School Mission की मनुंग चना बिष्णुपुर डिस्ट्रिक्ट लैबा बिष्णुपुर हायर सेकेंडरी स्कूल की फिबम मणिपुर पोल्यूशन कंट्रोल बोर्ड की चेयरमैन ओइरिबा ओइनाम कंस्टिट्युएंसी की MLA L राधा किशोर ने यंगसिनख्रे स्कूल अदुगी लैरमखिबा फिबमदा MLA ना नुंगनांगबा पोकपग लोइनना स्कूल अदुगी ओजासिंगदा अथुबा मतमदा सेमजिनबा होनरगनी हाइना थाजबा पीकी स्कूल अदुगी प्रिंसिपल दगी फंगबा पाउगी मतुंगिना स्कूल अदु नौना सारंबा अमदी रिपेयरिंग तौरमबा मफमसिंग निंथिना क्वालिटी कंट्रोल तौरमद्रे स्कूल अदुगी लैरिबा स्टेयर रूम फ्लोर अयाम्बा काइबगी मथक्ता स्कूल अदुगी सीलिंग खरा क्लास तौरिगे मतमदा मचेत मचेत किंथरकपदा अशोक अपन फाउबा याउख्रे हाइरी
Honorable Chief Minister Manipur ki akhoi Siri N Biren Singhana lauthokhiba go to school saiba mahaki chaliba chahi asigi anugo program aduga mari lenana koi ki Bharat ki Prime Minister na paikhaliba program asiga punna laksaraga yak isasu yauna hariba social services yaujabane yaujabagi maramde school se da hauji waliba shortage leiriba wajagi oiro building gi oiro akoibagi oiro punamak singa se yak municipal ga tanajaraga municipality gi chairperson ga tanajaraga government da session hoban nangnanaba kari to yabage kari paikhatsi ge haibedugi laksabane Matang swaisida break ama laujage break ki matungda January ki tang tara mari dagi March ki tang mari fauba Allahabad ta pangthoka dauriba Kumbh Mela gi saruk ama oina apna purvotar Mahakumbh Prayagraj da Manipur dagi cultural troops sing yauba mioi chahumna sabat team ama saruk yaba chatlagani haibagi pau amadi Manipur amasung malim ki tongan ba ipau sing puduna lakjage Impact News pu meeting tadun lebiu Mayam bo mukana taram nokchare bulletin asigi makha taba pau miyam da pizari Lagliba January ki tang tara mari dagi March mari fauba Allahabad ta pangthokadoriba miyamna Kumbh Mela haina khangnariba chahi tara nithogi manungda amukhak pangthokpa apna purvotar Mahakumbh Prayagraj da Manipur dagi cultural troops sing yauba mioi chahumna sabat team ama saruk yaba chatlagani Sanskar Bharati Manipur Prantna Sinduna Saruk Yagadoriba Asida Manipur gi culture fijet chakcha amadi zagoi isai kaya malemda saktakpagi tanja ama lawgadori Khongchar asigidamak lengakna amadi culture bu nuksibiba singna mateng pangbinaba Sanskar Bharati Manipur Prant ki maikaidagi thamlakli ngasi Manipur Press Club ta paumi singa unabada Sanskar Bharati Manipur Prant ki president Professor Ais Tombina phongdorakpada pangthokadoriba Mahakumbh Mela asida tongan ba leibak Marfutaraga Mapandagi mioi singna saruk yabaga loinana mioi koti kun romna saruk yagani mela asida cultural kangbu sing puduna mapamaduda Manipur bu masak taklugani maru oina Manipuri jagoi isai thangta lai harauba rasalila sumang lila amadi drama na chingba kaya utpaga loinana lamdamasigi oiba chinja ki stall amadi fijet laitingi oiba stall singsu mapamaduda thamgani haiki Koji food habit degi jagoi isai degi lila sumang lila phabu yaure adu tongan ma drama gi kangbu degi tongan ba mayam si khoi loina pundori aduga amuke hena keno tobana nimisi gi all India gi waina koji inauguration tawrpa nimisi desu koji sanginate academy ne silakna koji Jawaharlal Nehru Manipuri Dance Academy sina inaugurate tawdawri mase madin mathang tabada mathang ai khoi Manipur gi tongan ba makhal gi art and culture kadi piana ka kali ka loina yauna ayam da sakta gi Manipur gi culture gi identity si phajana khoi puthokna ba adumba khoi conductive plan tawjari Chahiyasigi Council of Higher Secondary Education Manipur Kosem Amadi Board of Secondary Education Manipur Bosem na Logadaba Class 10 Amadi Class 12 Examination ki program ngasi lauthokre ngasi babu parada laiba Kosem ki office da pangthokiba examination program lauthopagi thauram aduda Kosem Amadi Bosem ki chairman secretary Amadi controller singna sarukyaki Bosem na loba Class 10 ki oina February ki tang kundagi March ki tang tara manga faubada board ki tongan ba exam center chamaga kunda mahiroi lising kuntra mapan henbana saruk yaduna pangthokani loinana Kosem gi oinasu class 11 da mahiroi lising kungani pan henba amadi class 12 kina mahiroi lising kunga mapan henbana saruk yaduna February gi tang kundagi March ki tang kuntra fawba pangthokani ngasi paumi singa unaba aduga mari lenana Bosem gi chairman su oiriba education ace ki director TI Kiran Kumar na hai handak pangthokadoriba examination asigi manungda kanagumba amatana ban blockade tawiganu loinana mahiroi singna su ngasi dagi hauduna examination ki tambak sem sabiyu haiki Kosem gi chairman Mahendra nasu examination manungda kanagumba kharana chahi khudingi asaba question social media da thadok adu tokpiduna examination asri mapung phana pangthokna ba hotnabada mateng pangbiyu haiki Parikya akoigi nganna prajada akoigi angangsingda khanganbasina angangsinggi parikya gi preparation gi akoigi moigi lakadaba tension agi magi stress lakada mayam du control da goni adu khandana koina khara ju nganna koi haidokpani kanagumba kharana karigino khangde karamba khudongchaba phangningba dagino khangde hoax question paper ka puthora ga
ꯑꯗꯨꯒꯨꯝꯕ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯕꯣꯔꯗꯁꯤꯡꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯥꯡꯕ ꯉꯝꯗꯅ ꯄ꯭ꯔꯦꯁꯔꯒ ꯄꯤꯔꯛꯄ ꯑꯗꯨꯒ ꯑꯆꯨꯝꯕꯗꯁꯨ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯛꯇꯤꯁ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯗ ꯑꯗꯣ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯍꯟꯕ ꯄꯦꯔꯦꯟꯁꯁꯤꯡꯗ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯋꯥꯍꯟꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯈꯟꯕꯤꯔꯒ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯈꯟꯕꯤꯔꯒ ꯃꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯃꯤꯟꯅꯁꯤ Kachinggi Library and Information Center na sinduna Kaching Book Fair Kaching Municipal Council ki Chairperson Naurem Sanjit Kumar na Center asigi sanglen da hodokre chahi khudingi Library and Information Center Kaching na sinduna chatharakliba Book Fair asigi chahi gi theme na Promoting of Reading Habit haiba asina oiri chaliba tha asigi January gi tang tara fawba chathagadauriba Book Fair asigi manung channa tongan ba subject ki expert singna haugalakliba mahairoi singa gi oiba interaction gi thauram amasu yauri hairi Asangba Communication Imphal na sinduna Manipuri Lining Laishol Bhakti Literature haiba hiramda nongmagi oiba khana nainaba amangasi All Assembly Road ta leiba Manipur Hindi Parisat ta pangthokre thauramasida saruk yakiba masak naiba mioi kayana Manipur da Hindu Lining chatringaida mamangda oiramba Lining Laishol chanabi amasung Hindu Lining laurubadagi oirakpa saktam gi matangda wangangki loinana thauramasiga mari leinana saknairaba aiba Joda Chandra Sanasamna iba punsi ama amasung Sahitya kauba lairik ama sufongki Printmaker ama amasung freelancer painting artist ani punna artist ahumna lanai oina senduna machu thel haina mingthonba art exhibition ama ngasidagi Nupilal Memorial Complex ta hokre ngasidagi hauduna chaliba tha asigi tang taret fawba numit humni chupna chathagadaba art exhibition asida ayeng basingda paujel kaya piba lamdam asigi chatnabi masak takpa tongan ba canvas artwork print making amasung semi creative oiba ayekpa lai utli exhibition asiga mari lenana exhibition asibu thobu oina sil langliba singi manungda ama oiriba freelance visual art artist painting ke Michael Maitaina hai exhibition asi Manipur gi ahongba naiba khongchat asibu ayekpa saktam oina uthoktuna ayeng basingda ngasigi amadi tungi miro singda pau phauna ba amadi paujel ama pinabagi pandamda pangthopani haiki Masuthen a group art exhibition asi kanagumba sponsorship amaki makhada khoi tawjaba nate artist ahum sigi akhoi financial akhoi ahumna khaigatnaraga exhibition si akhoi pangthoknaba sinjaba tongan ba medium da akhoi society leiriba tongan thodo wathok natragana akhoi na society sida canvas sina mafam oirakanda akhoi canvas sida tongan mami tahalak artwork sing si exhibition asida akhoi show tawjagadoriba Manipur da leiba artist amoina tongan Manipur gi hongba naiba matam gi 21st century sigi khongchat sim akhoi canvas da mami tahalakanda akhoi laiba viewer singa ayek palai singa pau phaunarакanda ayek palai sina akhoi shanti pami bu hairagasu akhoi hana sunabasi phatte haragasu kaigumba message khara khak miyamna yohannabgidamta akhoi art exhibition se naha oina yamna thongna leina akhoi yamna wan hona jaraga exhibition tawjabani Maoist Communist Party Manipurna Salai Holdings Private Limited ta thamlamba athingba adu komthok le haina lona thingkraba lalholup asina thadorakpa cherol amana khanghalakli Lubasigi cherol na makhata na hai Salai Holdings ki kanglupta sale gi demand tauba amadi lanai nungaitaba wafam ama fawba leite hairakli Nat Sankritan gi saknai raba saisakpa laire lakpa Mohan ngarang phaknung da leiba masagi yum da leikidre miyo asina leikidabada Manipuri Sahitya Parisat Imphal na awaba phongdorak pagaloina na leikidrabagi imung manungki awaba da su saruk yari haina lup asina thadorak pachirol aman hairi leikidraba Nat Sankritan gi saisakpa Mohan kumja inglisingani supna mapanda Manipuri Sahitya Parisat Imphal na Natbujan upadi piduna ikai khumna khrabani hairi Laishram Mani Gaura Sangit Academy Hagdoklamba Laikidraba Oza Mani Laikidabagi Kuntra Suba Ningsing Thauram Pangthokre Ningsing Thauramadu Academy Asina Laikidraba Oja Asigi Imung Manunga Khutsamnaduna Thaubal Wangkhe Mayai Lekaida Leiba Laikidraba Oja Asigi Mayumda Pangthokpani Academy Adugi Laikidraba Guru Singi Maphamda Guru Kirtan Katpa Amadi Dharmana Marai Chaitharakpa Haiba Hiramda Symposium Pangthokpana Mapung Oiba Thauram Oiki
Hauzik sanabagi pauda kuntra manga suba men state level polo tournamenta DZAR polo team amadi CRPF polo team animai pakre ngasi malemda sagol kangjai bu masak takliba lamdam asigi ahanba sagol kangjai sanakiba mafam ama oiriba mapal kangjai bungda sanakiba nupagi ahum suba match da DZAR polo team na Sun Polo Club pu pa yamna lakchana panzil taramathoi amada maitiba pibangamki chathariba polo tournament asigi ngasi sanakiba mari suba match dana CRPF polo team na ESC team B nongmai bungbu panjil ahum amada maitiba piki All Manipur Polo Association ki meeting makhada chathariba polo tournament asida Manipur gi tongan ba mafam singdagi lakpa polo team kun ga tarukna tournament asida saruk yari knockout basis ta chathariba polo tournament asigi makhata ba match ani hayeng sanaragani Humdoi Suba Sir Churachan Singh KCSI CBE Memorial Likam Knockout Open Kang Tournament IP Wangui Kangkut Mai Pakre ngasi tournament asigi sanakiba taramanga suba league match aduda Group A Kangkut ki team ama oiriba IP Wangui Kangkut na KKCO Pisum Kangkut pu Panjil kun tara nithoida maithiba pibangam ki Manipur Kang Association ki meeting makhada Singjamai Kang Association sinduna Singjamai chinga mathakta leiba association asigi kang sangda chathariba Kang tournament asida Manipur ki tongan ba mafam singdagi lakpa Kangkhut tarana Kanglup ani thokna khaidoktuna sarukyari hayeng tournament asigi match leiraroi tha asigi tareta chatharakliba Kang tournament asigi tara taruk suba league match sanaragani Ahum Suba Tongbram Subol Singh Memorial T20 Veteran Cricket Tournament ngasidagi pangthokpa hokre Luwang Sangbamda laiba Luwang Popa Cricket Stadium da sanakiba tournament asigi hogdokpagi thauramda MVCA gi patron member W Bhaktaras MCS MVCA gi president N Indrajit MCA gi vice president CH Chauba amadi Tongbram Ongbi Romola Devi amadi cricket masan asibu pamjaba lamdam asigi masak nairaba mioi kyana sarukyaki ngasigi tournament asigi ahan basana kiba match aduda napsa kha imfal tos ngamduna batting hana sanakiba match asigi apiba over kuni yaudana over taramapanda wicket taramak turaga run chamaga kun khak lobangam match asigi ani suba batting sanakiba cyclone thangmaibanna over taranipan ga ball mangada wicket mari khak turaga run chamaga kun gani thoi lauduna match asi wicket tarukta mai pak pangam match asida wicket ama aduga run kuntra gumdoi laukiba cyclone thangmaiban gi all rounder L Binoina man of the match taki chatharakliba cricket tournament asigi hayeng ani amadi ahum suba league match sing Luwang Pokpa Cricket Stadium amasung Langthabal Cricket Ground da sanaragani. Kuntra Subas judging Inat Kanba Loop Langthabal Kendra Football Tournament da LKCC Langthabal Khopum Amadi NSFC Naran Konjin Mayai Lekai Manimai Pakre Sajing Inat Kanba Loop ki sanabung ama oiriba Regional College ki sanabung dangasi sanakiba Football Tournament asigi Mapan Suba League da LKCC Langthabal Khopum na MRC Chazing Maiden Kongbu Panjil Ahum Anida Maithiba Pibangam ki Chatharakliba Football Tournament asigi ngasi sanakiba tara suba liktana NSFC Naran Konjin Mayai Lekaina YC GC Chazing Konjing Lekaibu Panjil Ani Sinoda Maithiba Pibangam ki Team Taraga Mathoina Saruk Yaduna Chathariba Football Tournament asigi Hayeng Sanagadaba Group B ki league match amada NSU Naran Konjin Mamang Lekai amasung LC DC Lilong Chajing Mamang Lekai Ani Lamba Taunaragani Taranithoi Suba Manipur State League ki second phase knockout round da Sagolban United amadi DM Rao Awang Sekmai ani mai pakre ngasi chathariba Manipur State League ki second phase knockout round asigi match amada Sagolban United na Trau Kwa Kaithelbu Panjil Mari anida maithiba pibangam ki State League asigi ngasi sanakiba ani suba match dana DM Rao Awang Sekmai gi sanaroi Omes na Panjil ama aduga SSU Singjamai sanaroi Roshan na su Panjil amaga chanduna match asi draw tabadagi chatharakliba league State League asigi chana kanglon gi matung ina kicks from penalty marks na match asigi aka apogi laibak lep na bada DM Rao Awang na SSU Singjamai bu Panjil
3-6 maithiba pikibaga loinana SSU Singjamai chathariba league asidagi mapan thokre Khumukcham Ingocha Memorial Trust ki senthang makada Khumalampak Artificial Turf Ground da All Manipur Football Association sinduna Manipur gi maming lairaba football club Nipan na saruk yaduna chathariba State League asigi second phase knockout round gi 13 suba match da Trau Kwakaithel amasung DM Rao Awang Sekmai anina tha asigi Nipan da elimination gi match amada lamba taunaragani Chahi asida pangthokadaba Hero Second Division League da saruk yarugadaba Trau Kwakaithel gi sanaroi amadi official singda uniform sing khudol tamkhre ngasi thangal kaithel da laiba hotel sangai continental da pangthokiba achamba thoram aduda health minister Eljent Kumar Sagolban Assembly constituency gi MLA RK Imo ISVS Construction Private Limited ki proprietor H Bikram amadi Sangai Express Pauche gi proprietor N Nisikan tagaloinana Trau Kwakaithel gi hana amadi hauzik thaupuriba Miyoi kayana Trau Kwakaithel gi sanaroi amadi official sing aduda uniform sing adu khudol tamki Hero Second Division League asida Trau Kwakaithel gi ahanba away match oina tha sigi tang taragani thoida Kalyani Stadium da Mohammedan Sporting FC ani lamba taunaragani Deputy Chief Minister Yumnam Joy Kumar na sana khonabana miyoi bagi character sagat pada achauba thaudang lawi haina phongdokre Senapati District ki Makuilong di khulda Zimi Sports Association sinduna chathagadaba Nipan Suba Sports Meets kam Dimki session haudokpagi thauram da wafamasi phongdokhibani thauramadu Deputy Chief Minister Joy Kumar na makha taraduna sana khonabana miyoi ba amagi mahai masing tambada chauna kana ba pi haiki Zimi Naga Council amasung Makuilong di Village Authority na tongan ba thabak thoram kaya paikhat pinaba pishilakiba memorandum gi matangda Deputy Chief Minister na Makuilong di dagi Bendra Mai Fauba gari thoba yaba kilometer nifugama sangba lambi semnaba hotnabada pangba yaba mateng pangani haina miyam da thajaba piki All Manipur Chase Association Amkagi Thau Puba Khanbagi Mikhal Pangthokre Association asigi hanagi president su oiriba Naringbam Samarjitpu yetnaba leitana amukhana president gi thau punaba khankhre ngasi lamfelta laiba cooperative societies ki register loisangda pangthokpa Mikhal Khanbagi thoram aduda register gi thau puriba Armstrong Pamai IAS na Samarjitpu president gi thau punabagi damak ayaba pikhibani Paumi Singa Unabada Nauna Secretary Khalaba TH Nabachandrana Masana asigi matangda association ani tholakpadagi mamang chahi English singani tarani pangi August ki tangkun gatareta register yauna association asina ani sigi marakta mifam ama phamlaba matung ngasidagi numit kunni gi mamangda election asigi damak warip thokibani amka gi mathakta All India Chess Federation na Adok Chess Haiba Association ama amuk semlakpadagi association ani asigi marakta chanai na ba thokibani loinana nakal ani gi marakta yasinaba puraklaba matung court ki case withdraw tawduna ngasi Mikhal pangthokpada uncontested thau pubasing khankibani haina phongdokhi controversy khal leibidagi masigi pochi ngasi register oibiriba ngasi Armstrong Pamena mana settle toruga meeting call tawre August ki tarik 29 meeting obham simakta aduga khoi yanaba porakhaga khoi gi case tu moina case samsulerami case tu moi withdraw tawkhibani first akhoi petition apply to mi singduna adugi matungda case leitrabanina election si tawchena ngasi akhoi tawruga mafam achida akhoi amonari elect tawduna anuba 2018 to 21 gi body sing asi akhoi semduna akhoi ngasi miyama akhoi pau tamjari basi Arabada bulletin asi headline samhana miyam da thamjari Prime Minister Narendra Modi na Manipur gi lauthoklam liba thabak sing asi mahapu oknaba BJP na thadakiba senfam na hena yamlamgani haina Congress ki MLA and local na mara sirakli Nongmada pung kunmari mathau tawgadaba amadi CIC ama oibagi chap chaba facility leiraba Moirang Purel Public Health Center ngasi Health Minister Eljent Kumar na sangaduna miyam da sinakre Kosem amadi Bosem ki chairman class 10 amadi 12 ki timetable sing lauthokre
क्लास 10 की ओइना फेब्रुआरी की तांग 10 दगी मार्च की तांग 15 फाउबा क्लास 12 की ना फेब्रुआरी की तांग 10 दगी मार्च की तांग 19 फाउबा पांगथोकलगनी शिवसेना मणिपुर इंडो म्यांमार बॉर्डर फ्रेमवर्क अग्रीमेंट अमदी हाईवे प्रोटेक्शन फोर्स लेहन्नबगी मतांगदा मेमोरेंडम अमा पार्टी असिगी नेशनल प्रेसिडेंट अनिल देसाईदा पिशिनख्रे अमसुंग प्रिंट मेकर आर्टिस्ट अमा अमसुंग फ्रीलांसर पेंटिंग आर्टिस्ट अनि पुन्ना आर्टिस्ट अहुमना लनाई ओइना सिंधुना मचुथेल हाइना मिंथोनबा आर्ट एग्जिबिशन अमा ngasi dagi Nupilaal मेमोरियल कॉम्प्लेक्स दा होख्रे